मागी सुका कौदो पोरमना कइनो तौबदो कौता हाइबदो मागी वीडियो राउंड कौता रा फम लास्ट कौता हाइ कोई मैतेई ना सौग्री चारिजे हान लेरमदबा पोट ओर माले आज करे शांति दास को साइना पुसला इने मैतेई जे anam ha chunabane ye अस कइनोदा यम लेङाइदा अखोइ माना चाक थोंबा थुराबा अथुबो ओइराबा मा बोरा खर पोरनी होटेल दे अदु सौग्री हेगा सा थोंगिदैनि अदो अखोइ हुजिक सौग्री खितंग हेखिगे काइगम वारी दो सुमगदी अखोइ anam ha खरदी चुबे याइ ngasi ngasi di silaje kaino tawraga bora hawraga saugri ga thongba chaningi adigi na chaning me mana lepak popo numit ni nga fresh phangde madi lepak popo pesa kai thokpa yadi aingonda kai thokpa yab nate mayang na pirak kano ta hoidi na haire aingonda masak se an thajadana ne lepak popo numit pesa tinjal leramni ka saugri ji lekhar ising yawda ba ngan punggang kang itu kano tawraga ising do la akanda win chai bige tawwa adu sadro Atraga nangi marui do heo hega ai kano batin ga kano ga local aduna kharli aduna mikuni dem ta phadri nang kuni phalo ai da kari upani ta chumam gani do ai di yam nau na hetet kano ai ngani handa atai je di khara kuin tham tar khara kuina thamge habdane sila je ta lakna ngam do lakna phana ba ngam dio kanano gyanam ta de kanai makhuno hayengai di makhu che pulla thamudra gang machin bun mana phani da machin ni na charakra di makhu che phana yenga adu ga nachin ju nakhu chu ani mok pulla loi ken kaino thoi thoi sau langi do mama da si se ma thagara si thimba se de angang thinma da selaktri ra adugo mathakta sela laiba hey angang yu udra ma school thinma da mama ja si selakti hari adugo mathakta kakat padane sela la en sauri tutun to handak silayo santi kitang happy gibdu da hogolak paje phajana hogolakra handak khare lihela jese handak ti si huji he biji ki matung da numit khare phajan thammaji mapung kitang phala ga hekna mathang da sitang khai kitang he ke lo he do loi he ono ai bora da ka sam changwa khajing ju ha ko dini na ba leraga hadi marakta amu janing be leraga machi chi he aje adu ani atai gai duna atai he roi dong thamma dong natra di loi kupsan grani khara paur kan hek se sandokan khajing du di kyam lai di tang khai lai ba leida yam di yam mane mathang chapu da di packet ani gum lai no kuina chana na ba hadi akang masido ka ako saugri mu hek te natra saugri ka bura ga thom ke sana phanggi si yanam jina pi ba akhoi baji di lai tre thongna na ba bora na in thongage baji do khangbra khangda ba ach marui ga bori ga thonge habda makhu bok to bori ko bogi baji ga marui ga thonge habdo situ sima sulu lecture nga sa di de thawdam ising kan kang mai ne si hando am tu makha pungang kang natra batin pukholo ai hujik chai rage so makha de batin lor so ising do ina sok tana chai dorem ni na batin do nang lokolak podi ka sukai de na Didi chai dra ya de ra sila ka no tok jara singju hum cha ji ro peruk lai tu o peruk khidi phajabun loi re sangtrai changa musuk mu bam yaw sano hogole je santhi ha pu dagi manna ga se lakna phana ngam de simadi santhi hap tabni sibo swam phar di santhi hap ma di kari orani
पालनिंग पोची पान पालू यादरे अस कनो जेंगो सिला सिला कनो मियंगो लो नंग फकफा जेंगो इसिंग कंग बगी बातिल लवरो तुदी या मैजिक तौरगा इसाला फगदा लगे लोई खुइदरे ले मोरने दा संथिया पु बिदे लेबाक्सि चोली बोइदा मा इसिंग जना नोंग चुबुदुदगी थौसारुदबदा मैम सिंग जो होरे हे एन सिंग थाबदो सिलाला आदि अयना हायना उंग सौरनी मा लाक्तngay दम ता हायोगे अयना थावने सिगी सिंग फजना होरे सिंग होरपजे वाखन नुंगाई यांगंग दि होरक्त्री मुक्थ्रु बिजे हंदक सादा खामती इनि सिजे मना अनो अनो बुदो हंदक की खुसा दु पालनिंग पोट खरा पालु यादेदा अयना यामना थवाई यावना थाजबा खरा मरोइने कईगिनो मखा थमीदो ममाला आदि गांगजने अदो अदुमाइना फजना थमो ममाला आदि गांगजने फजना परेंग परेंग याम फजन थमगदौनि सिलगा सौग्री जिगी मता कनोंदा हंगाई तमे कोई मैतेई ना सौग्री चारिजे हान लेरमदबा पोट ओर माले आज करे शांतिदास गोसाइना पुसला इने मैतेई जे anam aha चुनबने ये मागी मकु हागद्रा सिजिना थौरी सेमे ये अदुदुगा थौरी सेमबैदि यानी कइनो जुट कुमबने अखोगी जुट अना पांबी अम लैदना नतिदा मान हाइदो बोबा अदुदुगा सनगी मंगक्ता थुजलगा थौरी अदुगुम्बा सेमने अदुदुना anam aha चुनबा शांतिदास गोसाइना सौग्री जे मणिपुरदा पुसला इने ये अखोइना यामना पामना जानरिसे अदुदुगिने मयाम anam aha चुरिजे मैतेई जिंजे सि चुमजालो अदुदी मयामना कमेंदा हाइबिरोबा सिजे अदो आइदी वाखनदो नुगाइत्रेबा इ ngasi नुसिदा खनबदा आइ वाखनजे सादि नंजे anam aha चु लेरमेदा को कइनोने सौग्रीजे अखोइनादि आइदी याम पामना चानिदना अदैदा सुमाइना हाइबा जु यावरेबको सौग्रीजे शांतिदास गोसाइना थाइना मणिपुरदा लाक्पा मतमदा कइनोजे खोइगी सौग्री चारगदि मीजे anam aha सुई अदुदुना खोइगी मैतेई जिंजे anam aha सुनबना दुमाइना मपालमदे पुसलखिबनी अदुना मैतेईने यामना पामना चानरिजे अदु सिदगी अखोइ मैतेई जिंजे anam aha सुदना अमगा अमगा लिंजेन मानद्रिजे अदुगिनेना अदुमाइना हाइरकपा यावेबको मे अदो सिगी मतंगदि अखोइ कयम खंगदेबको हाइदि सौग्रीजे सुमाइना पुसलकपनी हाइदि सौग्रीगी कइनोजी जो मागी कइनो याविदना करियबा अखोइगी गंजागुम्बगी यावे फाइबर आइगद्रा अखोइ जुट की दौना लिमोन सरुक थौरी ताबा याबगी सरुक यावबजे सिजना सनगिदा पुनबा खोटबा सिजनै अदुदुना कइनो तौबजिजु मीजिंजे अदुना anam aha सुई खोलेना दमाय सिगी वारीजे अखोइदि अंगता ताद्रि चुमगदि मयाम अखंगबा यावरगदि हाइबिरो अदु सिलाना मागी कइनोदा फेसबुक अकाउंट दा अदुमाइना हाइरकपा यावे अदु आइदि अंगता तादे खंगदेन हाइबा आइदि येंगद्रि कमेंदो अदु हाइबदा अखोइजु अंगता तादमनिना सुम मयाम खंगबा यावब्राना हंगजरा इने अखोइजे अदुगा होय अदुबुदि सौग्रीजे माइ लम सौग्रीदा नति इंजांग खुदिमक लमदा लोइना तोंगालिजिदि पानजिजे मयांगी लमदजु फंगी मयांगीदा पान हाइब्रो अखोइगिदना पान हाइरे मयांगीदना सिदैदा तोंगा लोइ लैरिजिदि अदुमाइना खामेन ओइरजु खामेन मयांगीना अमा अखोइगिदना अमा अदु सिगी सौग्रीगी वारीजे यामना इंटरेस्टिंग ओइबा हाइतारे अखोइदि सुंगं खंगदे असुम मरान हाइदि सि वारीजे चुम्मी नत्रगा लाली दुदि माइ लैजरमनी अदुगी मतंगदे अखोइ कयमता खंगदे अदुगा वारीजे ताबदे यामना नुंगाइबा इंटरेस्टिंग ओइबदो यामना खंगनिंगबम पोकबदो अना कनागुम्बा सिगी मतंगदा खरा खंगबीबा लैरगदि हाइफेट कमेंदा हाइबिरो सुमाइना सिगी वारी लैबनी नत्रगा कइनोजे सौग्रीजे अखोइगी ममिंगजे मैतेगी ममिंगदि माले अदो मैतेगी ममिंगनेबको लम अतोपदना अतोप कवेबा नतेदा आइना हाइदि अखोइगी मैतेई ममिंग लैरमिजिनदि सौग्रीजु थाइनादगी चानबा पोट नतब चालासिने आइन खलिजि मपालमदि पुसलकपजे मपालमगी ममिंगदा दुम चटकलीदना अदुमाइना सौग्रीजु मपालमदि पुसलकपो ओइतादि अखोइगी द थोलमीजे मैतेगी ममिंग ओइना सिगी मतंगजे खंगद्रे अखंगबा लैरगदि कमेंट खरा ताकपिरो मयामगिजु आइडिया ओइरनी
ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯧꯒ꯭ꯔꯤ ꯈꯤꯇꯪ ꯍꯦꯛꯈꯤꯒꯦ ꯀꯩꯒꯨꯝꯕ ꯋꯥꯔꯤꯗ ꯆꯨꯝꯃꯒꯗꯤ ꯑꯩꯈꯣꯏ ꯑꯅꯝ ꯑꯍꯥ ꯈꯔꯗꯤ ꯆꯨꯕ ꯌꯥꯏ ꯉꯁꯤ ꯀꯩꯒꯤꯅꯣꯗ ꯃꯔꯣꯏꯒ ꯊꯣꯡꯗꯣꯔꯤꯕꯅꯤ ꯑꯗꯣ ꯑꯁꯪ ꯑꯃꯥꯟꯁꯦ ꯆꯥꯔꯒ ꯃꯤꯠ ꯅꯥ ꯈꯔ ꯁꯤꯡꯒꯗ꯭ꯔꯅ ꯈꯜꯂꯒ ꯆꯥꯒꯦ ꯇꯧꯅꯤ ꯑꯗ ꯑꯅꯝ ꯑꯍꯥ ꯆꯨꯁꯟꯈ꯭ꯔꯗꯤ ꯐꯔꯛꯇꯤ ꯊꯤ ꯇꯥꯅꯤꯌꯦ ꯁꯤꯂꯥꯗꯤ ꯃꯥ ꯑꯅꯝ ꯑꯍꯥ ꯆꯨꯏ ꯍꯥꯏꯕꯗꯨꯗ ꯃꯥꯗꯤ ꯃꯊ꯭ꯋꯥꯏ ꯊꯤ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯑꯅꯝ ꯑꯍꯥ ꯆꯨ ꯆꯥꯠꯂ ꯆꯨꯝꯕ ꯆꯨꯝ ꯆꯥꯠꯂꯥꯅ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯑꯅꯝ ꯑꯍꯥ ꯆꯨꯕꯒꯤ ꯋꯥꯈꯜꯗ ꯅꯠꯇꯤꯌꯦ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯁꯤꯁꯤ ꯍꯤꯔꯝ ꯑꯍꯨꯝꯗꯅꯦꯕ ꯀꯥꯟꯅꯔꯤꯁꯦ ꯆꯥꯕꯒ ꯊꯧꯔꯤ ꯁꯦꯝꯕꯒ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯥꯟꯅꯐꯝꯁꯦ ꯌꯥꯝ ꯂꯩꯕ ꯄꯣꯠꯁꯤꯅ ꯀꯗꯥꯏꯗꯒꯤ ꯑꯐꯠꯇꯕ ꯑꯣꯏꯔꯛꯇꯣꯏꯅꯣ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯌꯥꯏꯌꯦ ꯅꯪꯒꯤ ꯀꯣꯛꯇꯨꯁꯨ ꯌꯥꯏ ꯐꯖꯩ ꯑꯗꯨꯅ ꯁꯤ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯇꯨꯜꯁꯤ ꯍꯥꯏꯔꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗꯗꯤ ꯇꯨꯜꯁꯤꯁꯦ ꯁꯤꯖꯤꯟꯅꯔꯝꯗे ꯑꯩꯈꯣꯏꯒꯤ나 ꯇꯥꯏꯔꯦꯟ ꯁꯤꯖꯤꯟꯅꯩ ꯇꯥꯏꯔꯦꯟꯒꯤꯁꯨ ꯑꯐꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡꯗ ꯁꯤꯖꯤꯟꯅꯗ꯭ꯔꯒꯁꯨ ꯇꯨꯜꯁꯤ ꯍꯥꯏꯕ ꯄꯥꯝꯕꯤꯁꯤꯗꯤ ꯐꯠꯇꯕ ꯄꯥꯝꯕꯤꯅꯦꯗꯤ ꯍꯥꯏꯕ ꯌꯥꯗꯦꯗꯅ ꯃꯉꯣꯟꯗ ꯃꯦꯗꯤꯁꯤꯅꯦꯜ ꯚꯦꯂ꯭ꯌꯨ ꯌꯥꯝ ꯋꯥꯡꯉꯦ ꯍꯤꯗꯥꯛꯀꯤ ꯀꯥꯟꯅꯕ ꯌꯥꯝ ꯂꯩ ꯑꯗꯨꯗꯨꯅ ꯇꯨꯜꯁꯤꯁꯦ ꯍꯣꯏ ꯂꯥꯏ ꯑꯣꯏꯅ ꯂꯥꯠꯄꯗꯨꯗꯤ ꯃꯥꯒꯤ ꯊꯥꯖꯅꯕꯤꯅꯤ ꯂꯥꯠꯅꯤꯡꯕ ꯃꯤꯅ ꯂꯥꯠꯂꯦ ꯂꯥꯠꯅꯤꯡꯗꯕ ꯃꯤꯅ ꯂꯥꯠꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅꯗꯤ ꯇꯨꯜꯁꯤꯁꯦ ꯐꯠꯇꯕ ꯄꯥꯝꯕꯤꯗꯤ ꯅꯠꯇꯦ ꯌꯥꯝꯗꯤ ꯐꯕ ꯄꯥꯝꯕꯤꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯃꯥꯒꯤ ꯀꯥꯟꯅꯕꯗꯤ ꯂꯩꯕ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯑꯗ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯆꯨꯗꯕꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯕꯅꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯃꯦꯟ ꯂꯩꯇ꯭ꯔꯦ ꯁꯤꯁꯤꯃ ꯈꯪꯗꯕ ꯄꯣꯠꯇꯨꯗꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯌꯥꯗ꯭ꯔꯣ ꯄꯥꯟꯗꯤ ꯃꯌꯥꯝ ꯄꯥꯜꯂꯤ ꯍꯦꯛꯄꯗꯤ ꯃꯌꯥꯝ ꯌꯥꯔꯤ ꯄꯥꯝꯃꯨꯏ ꯀꯩ ꯍꯤꯃꯥ ꯍꯦꯛꯇ꯭ꯔꯒ ꯂꯣꯏꯅꯃꯛ ꯉꯥꯡꯁꯤꯜꯂꯛꯀꯅꯤ ꯃꯈꯥ ꯇꯥꯕꯗꯣ ꯀꯩꯗꯧꯗꯣꯏꯅꯣ ꯀꯔꯤ ꯑꯩꯅ ꯅꯍꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕ ꯍꯅꯨꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯔꯝꯕ ꯍꯪꯒꯥꯝꯁꯦ ꯉꯥꯡꯗ꯭ꯔꯤꯐꯥꯎ ꯆꯥꯗꯦꯗ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯔꯕ ꯅꯪꯒꯤꯗ ꯕꯤꯜ ꯂꯣꯝꯖꯝꯅ ꯍꯥꯏꯅꯦ ꯏꯆꯦ ꯑꯩꯁꯨꯅꯦ ꯀꯔꯤ ꯅꯪꯅ ꯍꯪ ꯂꯥꯎ ꯀꯔꯤ ꯂꯥꯏꯕꯛ ꯀꯠꯂꯣ ꯍꯦꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯍꯦꯛꯇꯥꯔꯦ ꯆꯥꯔꯝꯗꯥꯏꯗ ꯂꯥꯏꯕꯛ ꯀꯠꯂꯣ ꯍꯥꯏꯕ ꯁꯨꯝ ꯍꯥꯏꯗꯤ ꯏꯁꯥꯅꯒ ꯊꯥꯖꯕ ꯄꯣꯠꯁꯦ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯃꯔꯨꯒ ꯀꯣꯛꯈꯩꯒ ꯍꯦꯛꯑꯣꯏꯗ ꯅꯠꯇꯦꯗ ꯃꯔꯨ ꯀꯣꯛꯈꯩ ꯍꯦꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯃꯌꯥꯝ ꯍꯦꯛꯄ ꯌꯥꯏ ꯍꯥꯏꯕ ꯌꯥꯝ ꯆꯥꯎꯕꯁꯨ ꯌꯥꯍꯜꯂꯣ ꯍꯥꯏꯗꯤ ꯁꯧꯒ꯭ꯔꯤ ꯀꯩꯁꯨ ꯌꯥꯝ ꯍꯥꯞꯅꯗꯦꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯀꯥꯈꯠꯂꯨꯕꯗ ꯌꯦꯟꯗꯦꯝ ꯆꯔꯥ ꯑꯃ ꯍꯦꯛꯂꯛꯑꯦ ꯃꯅꯥꯗꯣ ꯈꯔ ꯀꯩꯅꯣ ꯇꯧ ꯃꯅꯥ ꯉꯥꯡꯁꯤꯜꯂꯛꯄ ꯀꯥꯡꯕꯨꯗꯨ ꯑꯗꯒꯤ ꯑꯗꯩ ꯊꯣꯏꯊꯣꯏꯅ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯊꯣꯔꯛꯑꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯍꯥꯏꯌꯣ ꯑꯗꯨ ꯁꯤꯡꯖꯨ ꯅꯠꯇꯦ ꯃꯔꯣꯏꯅꯦ ꯑꯗꯣ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯁꯤꯗꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯗꯔꯒ ꯁꯧꯒ꯭ꯔꯤꯁꯤꯒ ꯊꯣꯡꯗꯣꯏꯅꯦ ꯍꯧꯖꯤꯛ ꯃꯊꯛꯇ ꯍꯦꯛꯂꯛꯄꯗꯣ ꯁꯤꯗꯅ ꯈꯖꯤꯡ ꯑꯀꯪꯕ ꯂꯩꯔꯦ ꯁꯤꯗꯅ ꯁꯤꯂꯥ ꯂꯩꯔꯦ ꯁꯤꯗꯅ ꯕ꯭ꯂꯦꯁꯤ ꯂꯩꯔꯦ ꯃꯔꯩ ꯀꯣꯟꯗꯤ ꯁꯤꯂꯥ ꯑꯗꯨ ꯂꯩ ꯀꯣꯟꯕ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯌꯥꯝꯅ ꯅꯁꯥꯗ ꯍꯟꯗꯅ ꯈꯜꯂꯤꯗꯣ ꯈꯪꯅ ꯃꯔꯩ ꯁꯥꯡꯅ ꯆꯤꯡꯉ ꯉꯥꯡꯕꯅꯤ ꯑꯩꯗꯤ ꯀꯩꯅꯣꯝ ꯇꯧꯗꯦ ꯀꯩꯅꯣꯒꯤ ꯀꯔꯤ ꯍꯥꯏꯗꯤ ꯁ꯭ꯂꯣ ꯆꯠꯍꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯀꯔꯝꯕ ꯁ꯭ꯂꯣꯅꯣ ꯍꯥꯏꯕꯗ 3ꯗ ꯊꯝꯕ ꯁ꯭ꯂꯣ ꯅꯪꯒꯤ ꯁ꯭ꯂꯣ ꯆꯞꯆꯥꯕꯤꯗꯒꯤ ꯁ꯭ꯂꯣ ꯈꯤꯇꯪ ꯍꯟꯊꯍꯟꯕꯗꯣ ꯅꯪꯒꯤ ꯁ꯭ꯂꯣꯗ ꯋꯥ ꯉꯥꯡꯉꯤꯔꯕ ꯁ꯭ꯂꯣꯗ ꯉꯥꯡꯉꯤꯅꯤ ꯁꯤꯂꯥꯇꯣ ꯑꯁꯤ ꯀꯗꯥꯏ ꯄꯨꯊꯣꯔꯛꯑꯦ ꯑꯁꯤ ꯈꯣꯛꯎꯔ ꯈꯣꯛꯑꯁꯨ ꯁꯥꯟꯅꯔꯨꯔꯁꯨ ꯈꯣꯛꯎꯔꯁꯨ ꯑꯗꯨꯒ ꯁꯥꯟꯅꯔꯨꯔꯁꯨ ꯐꯝꯃꯒ ꯁꯥꯟꯅꯔꯨꯔꯁꯨ ꯃꯔꯝ ꯑꯣꯏ ꯇꯞꯅ ꯀꯨꯝꯗꯪ ꯇꯥꯅꯤ ꯋꯥꯎ ꯅꯥꯀꯨꯞꯄꯤꯒ ꯀꯩꯅꯣꯁꯦ ꯈꯖꯤꯡꯁꯦ ꯈꯛꯇꯔ ꯍꯥꯞꯇꯣꯏꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯐꯥꯒꯤꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯕ ꯀꯩꯅꯣꯒꯁꯦ ꯃꯤꯒꯁꯦ ꯐꯅꯌꯥꯝ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯆꯦꯅꯦꯜꯒ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯇꯣꯏꯅ ꯌꯦꯡꯕꯤꯗꯅ ꯍꯥꯟꯅꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯁꯦ 200 300ꯒ ꯌꯦꯡꯕꯗꯗꯤ ꯑꯁ ꯃꯤꯁꯦ ꯌꯥꯝꯃꯤꯅ ꯍꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯉꯦ ꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄꯗ 200ꯔ 300ꯔ ꯑꯩꯒꯤ ꯎꯠꯂꯒ ꯅꯪꯅ ꯚꯤꯗꯤꯑꯣꯁꯤꯗ ꯌꯥꯝ ꯆꯠꯂꯤꯅꯦ ꯀꯥꯏꯅ 300ꯒ ꯌꯦꯡꯕ ꯍꯧꯔꯛꯄꯗꯣ ꯑꯗꯩꯗꯤ ꯗꯦꯜꯂꯤꯁꯦ ꯃꯅꯤꯄꯨꯔꯤ ꯑꯣꯟꯊꯣꯛꯑꯒꯦꯅ ꯑꯩꯅ ꯀꯩꯅꯣꯃ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯗꯒꯤꯅꯦꯕ ꯆꯥꯛꯂꯣ ꯀꯥꯞꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯨꯗꯒꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯁꯣꯅꯥ
lakpire akhoi yumda iche sona ꯊꯤꯔꯒ ꯃꯥꯒꯤ ꯃꯥꯅ ꯂꯥꯛꯄꯗꯤ ngasibo akhoi da lakpa mayam hoi nungsidana budi loi lakpi ko adida akhoi iche sona di pura ngakta bangamde yam special oina hoi leiju legidre nungju yam nuaite manung matam chadana legidabagi ado yam nangakna adum lehobudo iche sona lakpa haidi kanana aduk yamna thiraga lakani je thuksa thajadabado aduga haidi bel king apudine banga ije ꯃꯥꯅꯦ ꯍꯥꯏꯗꯤ ꯑꯦꯗ꯭ꯔꯦꯁ ꯈꯪꯕ ꯅꯠꯇꯦ ꯐꯣꯟ ꯅꯝꯕꯔ ꯂꯧꯕ ꯈꯣꯠꯄ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯪꯕꯨ ꯈꯪꯗꯦ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤꯅꯦ ꯀꯅꯥꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯑꯁꯨꯛ ꯈꯪꯅ ꯋꯥꯔꯤ ꯁꯥꯟꯅ ꯍꯥꯏꯗꯤ ꯌꯥꯝ ꯈꯪꯅꯅ ꯋꯥꯔꯤ ꯁꯥꯔ ꯂꯥꯛꯏꯗꯨꯕꯨ ꯀꯅꯥꯅꯣ ꯀꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯨꯒ ꯂꯥꯛꯑꯒꯁꯨ ꯑꯩꯗꯤ ꯃꯁꯛ ꯈꯪꯗꯦ ꯅꯣꯛꯇꯤ ꯑꯗꯨꯝ ꯅꯣꯛꯑꯦꯗꯅ ꯃꯥꯅ ꯌꯥꯝ ꯈꯪꯅꯅ ꯋꯥꯔꯤ ꯁꯥꯔꯕꯅꯤꯅ nate nang kono une aidi ahamba udo kanano ne hindi da komme du kamana ai ne no video da lak hai gi ne hai aduna iche sona na het lakpa hodopira mada gi mathang mathang mi adum nungsi ba mi jing adum mari mari lakpa hore adum phanam ya mi ne khoi de la ijing ja aidi toina adum lakpi ba mi ju yawe khoi kaino ju adagi la amaga amutang la amaga one time oina leiba mi ju dum yawe adagi khoi iche pinky hoi hoji bo ꯃꯣꯏꯁꯦ ꯏꯀꯥꯏꯕ ꯖꯥꯠꯅꯦ ꯍꯟꯖꯟꯅ ꯂꯥꯛꯄ hoi ramoida mai mai thabak sangnada gi taw ꯑꯗꯣ ngam ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯥꯛꯍꯟꯅꯤꯡꯉꯦ la amba mi da akoi iche pinky hoi jo je mari tanadana dum nei jine awan mai dum wari sanaraga a adagi akoi iche mempik hoi nungsi iche mempik ꯃꯥꯅꯦ ꯃꯥꯗꯤ adu iche mempik la adi awa ba kawre mana ngam ji mana ngam ji ꯑꯩꯈꯣꯏ ꯆꯤꯟꯖꯦ ꯎꯝꯖꯟ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯈꯔ ꯅꯣꯛꯆꯒꯟꯕ iche mempik pula adi laina ga loi chong thokani aduni adi loina ma kai to budo ꯐꯥꯒꯤ ꯇꯧꯕꯗ ꯅꯠꯇꯕꯤꯗꯅꯦ ꯃꯥꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯦ ꯉꯥꯡꯊꯣꯔꯛꯄꯁꯦ ꯈꯨꯡꯒꯥꯡꯁꯦ ꯅꯣꯛꯅꯤꯡꯕ ꯑꯃ ꯑꯗꯨꯝ ꯐꯥꯎꯅ ꯑꯗꯣ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯀꯩꯁꯨ ꯃꯤ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯣꯏꯕ ꯑꯩꯗꯤ ꯇ꯭ꯔꯥꯏꯕꯦꯜꯂ ꯀꯥꯏꯅ ꯍꯪꯉꯨꯏꯅꯦ ꯍꯥꯏꯗꯤ ꯐꯌꯦꯡ ꯂꯣꯟ ꯈꯣꯏꯗꯅ ꯍꯥꯏꯗꯤ ꯐꯌꯦꯡꯁꯤ ꯂꯣꯟ ꯈꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯁꯦꯛꯃꯥꯏ ꯂꯣꯟ ꯈꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯝꯇ ꯈꯪꯗꯦꯕ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯉꯥꯛꯇꯅꯤ ꯁꯨꯝ ꯏꯁꯄꯦꯁꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯍꯧꯕꯁꯤꯡꯁꯤꯕꯣꯕ ꯑꯗꯒꯤ ꯀꯅꯥ ꯀꯅꯥ ꯍꯥꯏꯗꯤ ꯃꯤꯕꯨꯗꯤ ꯃꯌꯥꯝ ꯂꯥꯛꯄꯤꯀꯣ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯂꯣꯏꯅ ꯅꯨꯡꯁꯤꯔꯤꯅꯤ ꯑꯗꯨꯗ ꯁꯨꯝ ꯃꯌꯥꯝꯗꯒꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯈꯔ ꯃꯌꯥꯝꯗ ꯌꯨꯅꯤꯛ ꯑꯣꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯂꯥꯛꯑꯝꯕꯗ ꯑꯃ ꯀꯩꯅꯣꯁꯨ ꯀꯔꯤꯕ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯅꯥꯎꯗꯣ ꯀꯔꯤꯕ ꯃꯥꯏ ꯃꯃꯤꯡꯗꯨꯗꯤ ꯑꯩꯁꯨ ꯀꯥꯎꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯩꯅꯣꯒꯤ ꯀꯔꯤꯕ ꯀ꯭ꯋꯥꯛꯇꯥꯒꯤꯗꯣ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯁꯨꯡꯀꯥꯎ ꯀꯥꯎꯗꯕ ꯄꯣꯠ ꯑꯃꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯧꯇꯥ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣ ꯑꯃꯗ ꯀꯧꯇꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯁꯇ ꯀꯧꯇꯥ ꯍꯥꯏꯕꯅꯦ ꯑꯩꯅ ꯀ꯭ꯋꯥꯛꯇꯥ ꯍꯥꯏꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯟꯕ ꯀꯧꯇꯥꯁꯦ ꯑꯗꯨꯝ ꯇꯥꯏꯌꯦꯕ ꯑꯗ ꯃꯌꯥꯝꯅ ꯀ꯭ꯋꯥꯛꯇꯥꯗꯨꯒꯤ ꯑꯁꯝꯕꯗꯨꯗ ꯀꯧꯇꯥ ꯍꯥꯏ ꯁꯨꯝ ꯑꯁꯝꯕꯗ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯈꯜꯂꯤꯅ ꯀ꯭ꯋꯥꯛꯇꯥ ꯍꯥꯏꯕ ꯑꯃꯒ ꯀꯧꯇꯥ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯦ ꯁꯤꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯞꯀꯠꯂꯀꯥꯟꯗ ꯑꯞꯂꯣꯗ ꯇꯧꯔꯀꯥꯟꯗ ꯀꯃꯦꯟꯗ ꯌꯥꯎꯔꯛꯄꯅꯦ ꯏꯌꯥꯝꯕ ꯀꯧꯇꯥ ꯍꯥꯏꯕ ꯅꯠꯇꯦ ꯀ꯭ꯋꯥꯛꯇꯥ ꯍꯥꯏꯕꯅꯤ ꯀꯃꯦꯟꯗ ꯑꯗꯨ ꯃꯇꯝꯗ ꯈꯪꯉꯤꯅꯦ ꯑꯗꯣ ꯀꯃꯦꯟ ꯄꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩ ꯈꯪꯉꯣꯏꯕ ꯍꯥꯏꯗꯤ ꯂꯝꯗꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯤꯁꯨꯕꯅꯦ ꯑꯗꯨꯝ ꯂꯩꯅꯦꯕ ꯀꯧꯇꯥ ꯍꯥꯏꯁꯤꯅ ꯇꯣꯉꯥꯟꯕ ꯂꯝꯅꯦ ꯑꯗꯨم ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅ ꯃꯥꯒꯤ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯉꯥꯡ ꯎꯅ ꯃꯆꯥꯅꯨꯄꯥ ꯐꯪꯉꯀꯥꯟꯗꯁꯨ ꯐꯣꯟꯒ ꯇꯧꯔꯛꯇꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯈꯤꯕꯅꯦ ꯏꯌꯥꯝꯕ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔ ꯌꯨꯝ ꯊꯣꯛꯇꯧꯔꯦ ꯑꯃꯨꯛꯇꯗꯤ ꯂꯥꯛꯄꯤꯌꯣꯅ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔꯛꯄꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯄꯗꯣ ꯍꯣꯏ ꯆꯠꯄꯗꯣ ꯐꯔꯛ ꯇꯥꯗꯅ ꯑꯗꯨꯁꯨ ꯆꯠꯍꯧꯗ꯭ꯔꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯎꯅꯔꯦ ꯀꯩꯅꯣꯗꯨꯁꯨ ꯏꯆꯟꯅꯨꯄꯤꯗꯨꯁꯨ ꯁꯤꯗ ꯔꯤꯝꯁꯇ ꯊꯕꯛ ꯔꯤꯝꯁꯁꯤ ꯑꯦꯝꯁꯇ ꯊꯕꯛ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯑꯝꯗ ꯑꯗꯨꯝ ꯎꯅꯕ ꯌꯥꯏ ꯑꯗꯨꯗꯨꯃ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯔꯦ ꯃꯣꯏ ꯑꯃ ꯀꯥꯎ ꯉꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯍꯣꯖꯥꯏꯒꯤ ꯏꯆꯟꯅꯨꯄꯤ ꯕꯟꯗꯅꯥ ꯍꯣꯖꯥꯏ ꯀꯔꯤꯑꯕ ꯃꯥꯒꯤꯗꯣ ꯖꯥꯔꯤꯕꯣꯟ ꯑꯗꯨ ꯃꯥ ꯑꯃ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯥ ꯂꯥꯛꯄꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯅ ꯉꯥꯡꯕ ꯈꯣꯠꯄꯁꯤꯀꯣ ꯃꯥꯁꯨ ꯀꯣꯏꯊꯤ ꯊꯤꯔ ꯂꯥꯛꯏꯗꯨꯗꯤ ꯃꯥꯁꯨ ꯀꯣꯏꯊꯤ ꯊꯤꯔ ꯂꯥꯛꯏꯅꯦ ꯂꯥꯛꯄꯕꯨꯗꯤ ꯂꯣꯏꯅꯃꯛ ꯊꯤꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯥꯛꯄꯤꯗ ꯍꯥꯏꯗꯤ ꯁꯤꯃꯅ ꯍꯦꯜꯂꯤ ꯁꯤꯃꯅ ꯋꯥꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯩꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯦꯃꯣꯔꯤ ꯈꯔ ꯌꯨꯅꯤꯛ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯁꯨꯝ ꯑꯃꯅꯤ ꯁꯨꯝ ꯀꯣꯛꯇ ꯂꯥꯛꯄꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤꯗ ꯑꯁ ꯀꯩꯅꯣꯗ ꯌꯨꯝ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯊꯨꯔꯛꯑꯕ ꯑꯊꯨꯕ ꯑꯣꯏꯔꯕ ꯃꯥ ꯕꯣꯔꯥ ꯈꯔ ꯄꯣꯔꯛꯑꯅꯤ ꯍꯣꯇꯦꯜꯗ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯍꯦꯛꯑꯒ ꯁꯠ ꯊꯣꯡꯖꯤꯟꯈꯤꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯊꯨꯕꯤ ꯍꯥꯏꯔꯗꯤ ꯑꯗꯨ ꯇꯥꯔꯦ ꯌꯥꯝ ꯆꯥꯔꯛꯑꯦ ꯃꯇꯦꯛ ꯑꯃ
ꯊꯕꯛ ꯋꯦ ꯁꯪꯅꯗ꯭ꯔꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯇꯦꯜ ꯐꯝꯃꯝꯃꯦꯕ ꯏꯆꯦ ꯆꯧꯕꯤꯗ ꯑꯗ ꯍꯣꯇꯦꯜ ꯐꯝꯃꯝꯕꯗꯩꯗꯤ ꯏꯆꯦ ꯆꯧꯕꯤꯗꯤ ꯕꯣꯔꯥ ꯈꯔ ꯄꯣꯔꯛꯑꯅꯤ ꯕꯣꯔꯥ 10ꯃꯨꯛ ꯄꯣꯔꯛꯑꯒ ꯑꯗꯨꯝ ꯏꯟꯖꯥꯡ ꯑꯗꯨꯝ ꯃꯥ ꯁꯧꯒ꯭ꯔꯤ ꯇꯧꯔꯒ ꯊꯨꯁꯨ ꯌꯥꯝ ꯊꯨꯔꯦꯅ ꯕꯣꯔꯥꯗꯣ ꯑꯍꯧꯕ ꯄꯣꯔꯛꯑꯕꯅꯤꯅ ꯏꯟꯖꯥꯡꯗꯣ ꯍꯧꯖꯤꯛ ꯃꯇꯝ ꯀꯩꯝ ꯆꯪꯗ꯭ꯔꯦꯗꯅ ꯄꯀꯧꯔꯥꯒꯨꯝꯕꯅꯅꯦ ꯆꯥꯛꯀ ꯆꯥꯕꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯆꯥ ꯑꯃ ꯇꯧꯔꯒ ꯃꯥꯏ ꯀꯩꯅꯣꯗ ꯄꯀꯧꯔꯥꯗ ꯍꯋꯥꯏ ꯃꯪꯒꯟ ꯀꯩꯅꯣꯒ ꯇꯧꯔꯒ ꯇꯥꯎꯔꯒ ꯍꯥꯞꯄꯗꯣ ꯑꯗꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯆꯥꯕ ꯆꯉꯥꯡ ꯑꯃꯒ ꯇꯧꯔꯒ ꯐꯖꯔꯦ ꯐꯖꯔꯦ ꯁꯤꯂꯥ ꯅꯪꯒꯤ ꯐꯨꯔꯤꯗꯨꯗꯤ ꯅꯪ ꯀꯩꯅꯣ ꯕꯣꯔꯥ ꯃꯆꯨꯅꯤ ꯇꯨ ꯃꯥꯟꯅꯩ ꯇꯨ ꯅꯪ ꯕꯦꯁꯣꯟꯗꯨꯒ ꯅꯪ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯒ ꯅꯪ ꯇꯣꯠꯂꯤꯕ ꯕꯦꯁꯣꯟꯗꯨꯒ ꯕꯣꯔꯥꯁꯤꯒ ꯃꯆꯨ ꯂꯣꯏ ꯃꯥꯟꯅꯩ ꯊꯣꯏꯊꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝ ꯍꯧꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯗꯣꯡ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗ ꯕ꯭ꯂꯦꯁꯤꯗꯤ ꯍꯥꯎꯗꯧ ꯍꯥꯏꯕꯁꯦ ꯃꯥ ꯍꯧꯗꯣꯡ ꯍꯥꯏꯕꯒ ꯍꯥꯎꯗꯧ ꯍꯥꯏꯕꯁꯤꯒ ꯃꯥ khitang ꯃꯔꯣꯟꯗ ꯊꯩꯅꯕꯒꯤ hꯧdong manbra hari ya tuh hꯧdong mali hai ne mai da nang sigi sira kari gino ya men thaman oh maro ji kon chana thamira nang ja thongdaro horen thongdaraga makha taba mu ucharage hojikti sidaida yam sai mai mnak lebije kaigino da sidadi pen ju thaba yade aduna akoi thokserage minute khara gi oina bye bye sida lere thongnaba boraduna dagi sidana singju bitang metke singju natida morok mission ge morok metpada sida lere mayam bora thongbase lusalakadore brong brong saure mami dasal maitro mayam bora thongbo loisalakadore